ꯅꯪꯅ ꯆꯩꯅꯤꯡꯕ ꯀꯌꯥ ꯑꯁꯤꯕꯨ ꯅꯪꯅ ꯐꯖꯅ ꯆꯥꯛ ꯆꯥꯕꯔꯒ ꯑꯩꯈꯣꯏ ꯅꯨꯅꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦ ꯉꯁꯤꯗꯒꯤ ꯅꯌꯨꯝ ꯑꯅꯧꯕ ꯑꯃ ꯐꯪꯉꯦ ꯑꯍꯥꯟꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯊꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯅꯨꯡꯊꯤ ꯃꯪꯅꯀꯣ ꯏꯪꯉꯦ ꯌꯥꯝꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯃꯄꯥꯟꯗ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯃꯃꯥꯅ ꯕ꯭ꯔꯦꯗ ꯂꯩꯕꯤꯔꯦꯕꯀꯣ ꯑꯁꯤ ꯕ꯭ꯔꯦꯗꯁꯦ ꯁꯥꯜꯂꯒ ꯑꯩ ꯃꯥꯗꯔ ꯍꯣꯂꯤꯛꯁꯇꯣ ꯑꯗꯨꯒ ꯁꯤ ꯊꯛꯑꯅꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯏꯌꯥꯔꯤꯡ ꯌꯦꯡꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯕꯦꯛ ꯀꯦꯃꯦꯔꯥꯗꯒꯤ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯩꯒꯤ ꯏꯌꯥꯔꯤꯡꯁꯦꯀꯣ ꯂꯩꯁꯤꯁꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯃꯔꯤꯁꯨ ꯍꯥꯞꯄꯦꯕꯀꯣ ꯃꯔꯤ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯇꯥꯗꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯦꯗꯁꯦ ꯊꯥꯎ ꯑꯝꯇ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯝ ꯀꯪꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯌꯥꯏꯕꯅꯦꯕꯀꯣ ꯌꯥꯏꯔꯒ ꯑꯗꯨꯝ ꯈꯔ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯒ ꯆꯥꯒꯦꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯏꯁꯥꯁꯨ ꯉꯝꯗꯕꯅꯤꯅ ꯊꯥꯎ ꯀꯩꯀꯥꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯀꯪꯅ ꯑꯗꯨꯝ ꯀꯩꯅꯣ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯌꯥꯏꯔꯤꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯣꯝꯗ ꯃꯃꯥꯅ ꯅꯥꯀꯟꯗ ꯃꯨꯂꯥ ꯃꯅꯥꯗꯣ ꯐꯨꯠꯄꯤꯔꯦꯕꯀꯣ ꯐꯨꯠꯄꯤꯔꯒ ꯁꯣꯝꯗ ꯏꯪꯍꯟꯅ ꯊꯝꯃꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯒꯀꯣ ꯀꯨꯝ ꯂꯥꯎꯔꯒ ꯆꯥꯅꯤꯡꯕꯗꯣ ꯆꯄꯦꯠ ꯂꯥꯎꯔ ꯆꯥꯅꯤꯡꯗꯕꯗꯣ ꯈꯔ ꯀ꯭ꯔꯦꯝ ꯂꯥꯎꯔ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯉꯁꯤꯁꯦ ꯃꯃꯥꯅ ꯅꯥꯀꯟꯗ ꯃꯨꯂꯥ ꯃꯅꯥꯁꯦ ꯏꯪꯍꯜꯂꯝꯃꯦꯕꯀꯣ ꯌꯥꯝ ꯁꯥꯔꯒ ꯊꯛꯄꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯔ ꯂꯨꯝꯕꯨ ꯁꯥꯔꯒ ꯊꯛꯅꯕ ꯍꯥꯏꯅꯅꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯃꯨꯂꯥ ꯃꯅꯥꯗꯣ ꯑꯩꯒꯤ ꯁꯤꯗꯩꯁꯤꯒ ꯇꯦꯡꯀꯣꯠꯇ ꯏꯪꯍꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯃꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯕ꯭ꯔꯦꯗꯇꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯨꯂꯥ ꯃꯅꯥꯁꯦ ꯍꯥꯟꯅ ꯊꯛꯇꯣꯛꯑꯒꯦꯕꯀꯣ ꯌꯦꯡꯉꯣ ꯃꯨꯂꯥ ꯃꯅꯥꯁꯦ ꯇꯦꯡꯀꯣꯠꯁꯤꯁꯨ ꯆꯥꯎꯗ꯭ꯔꯥ ꯑꯩ ꯁꯨꯝꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯐꯨꯠꯂꯒ ꯊꯛꯄ ꯈꯣꯠꯄꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯖꯩꯕꯀꯣ ꯌꯥꯝ ꯊꯛꯄ ꯉꯝꯗꯦꯕꯀꯣ ꯑꯗꯨꯁꯨ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ나 ꯍꯥꯏꯗꯤ ꯊꯛꯇꯕꯗꯤ ꯌꯥꯗꯦꯅꯀꯣ ꯏꯁꯥ ꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯅꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯛꯇꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅꯤ ꯊꯛꯑꯒꯦ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯃꯤꯠꯇ ꯃꯣꯃꯣꯒꯨꯝꯕ ꯆꯧꯃꯤꯟꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤ ꯊꯛꯑꯒ ꯄꯤꯒ ꯇꯥꯏꯌꯦ ꯁꯤ ꯊꯛꯄꯗ ꯃꯃꯥꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯥꯗꯤ ꯌꯥꯝ ꯍꯩꯅꯅ ꯌꯥꯝ ꯄꯥꯝꯅꯀꯣ ꯒꯔ ꯑꯩ ꯊꯛꯄ ꯉꯝꯗꯦ ꯑꯩꯗꯤ ꯁꯨꯝꯕ ꯖꯔꯤ ꯕꯨꯇꯤꯅ ꯁꯦꯝꯕ ꯁꯨꯝꯕ ꯈꯪꯗꯦꯅꯦ ꯁꯨꯝꯕꯁꯦ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯒꯨꯂꯤ ꯒꯨꯠ ꯂꯥꯎꯅ ꯒꯨꯂꯤ ꯌꯣꯠꯈꯤꯕꯗꯣ ꯑꯗꯨꯅ ꯐꯩꯌꯦꯕ ꯁꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯋꯥꯖꯩ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯆꯥꯕ ꯊꯛꯄꯗ ꯁꯨꯝꯕ ꯑꯍꯥꯎꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯕ꯭ꯔꯦꯗꯁꯦ ꯑꯃꯨꯛ ꯆꯥꯔꯒꯦ ꯕ꯭ꯔꯦꯗꯁꯦ ꯃꯥꯗꯔ ꯍꯣꯂꯤꯛꯁꯇ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯨꯂꯥ ꯃꯍꯤꯁꯦ ꯁꯤ ꯊꯛꯆꯟꯕꯗ ꯑꯩ ꯄꯨꯛꯁꯦ ꯀꯪꯈꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯣ ꯁꯤ ꯈꯔꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯆꯥꯅꯕꯤ ꯊꯝꯃꯒꯦꯕ ꯂꯣꯏꯅ ꯆꯥꯕꯗꯤ ꯉꯝꯃꯔꯣꯏ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯔꯒꯦ ꯇꯧꯔꯦꯕꯀꯣ ꯕꯥꯔꯣꯒꯤꯅꯦ ꯑꯩ ꯍꯁꯕꯦꯟꯁꯨ ꯃꯥꯁꯨ ꯍꯜꯂꯛꯑꯦꯕ ꯍꯜꯂꯛꯄꯗꯣ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯦꯅ ꯁꯨꯃꯥꯏꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯈꯥꯏꯗꯣꯛ ꯂꯣꯏꯔꯦ ꯁꯣꯝꯗ ꯃꯥꯒꯤ ꯌꯦꯔꯨꯝ ꯑꯝꯂꯦꯠ ꯀꯩꯀꯥ ꯇꯧꯋꯦꯕꯀꯣ
ꯃꯌꯥꯝ ꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯉꯥ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯌꯦꯔꯨꯝ ꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝ ꯑꯝꯂꯦꯠ ꯑꯩ ꯆꯥꯛ ꯈꯨꯂꯤꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯔꯣꯏ ꯏꯔꯣꯝꯕꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯍꯤꯟꯖꯥꯡꯗꯨꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕ ꯊꯥꯎ ꯊꯨꯝꯗꯀꯣ ꯑꯗꯨꯅ ꯏꯔꯣꯝꯕꯁꯦ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯀꯩꯀꯥꯗꯣ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯏꯔꯣꯝꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯃꯨꯂꯥ ꯏꯔꯣꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒ ꯑꯣꯏꯅ ꯆꯠꯊꯔꯒꯦ ꯌꯦꯔꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯂꯩꯕꯁꯦ ꯁꯥ ꯀꯔꯤ ꯀꯔꯥ ꯆꯥꯔꯒ ꯍꯦꯜꯂꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯤꯅ ꯌꯦꯔꯨꯝ ꯀꯔꯤ ꯀꯔꯥꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯉꯔꯥꯡ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯗꯩꯗꯨꯒ ꯉꯥ ꯃꯇꯨꯝ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯉꯥ ꯃꯇꯨꯝꯗꯣ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯃꯥꯏꯁꯨ ꯑꯃ ꯊꯝꯕꯤꯈꯔꯦ ꯑꯗꯨꯒ ꯑꯩ ꯍꯁꯕꯦꯟꯁꯨ ꯑꯃ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯥꯎꯋꯦ ꯇꯥꯕ꯭ꯔꯣ ꯅꯪ ꯏꯁꯤꯡ ꯊꯥꯗꯔꯝꯃꯦ ꯏꯁꯤꯡ ꯈꯨꯊꯥꯡꯃꯒ 이신 곧 하마 같은 사람들이 오러 달래. 한 번 더 해요. Sushi, đó. Tiếp đây cho anh. Ngon ngon. Tha rồi bảo. Pha đi. Hello. À. Cái nồi cho nó mà bằng tôi ra. Bye bye. Xin thật sự là cái này bác. Chắc sao vậy được không? Sao cái chân ngoài à đi. Ấy tự xin phải thật chân người một làm nào cái thật chân người đó. Sao cái chân ngoài à đi. Yang cần giờ là prang để xin thật mà. Chắc xem em khát này vậy lâu dây rồi có. Anh tôi xuống sum lem em. Hanaki chắc cái sao vậy à đi mà. Ya được bài đi. Xin thật quá xin thật là chắc sẽ chân ngoài à đi bà. Hanaki mula mana su ada ising su mẹ thay đó là có nó chắc sẽ chẳng ngoài à đấy, hồi lên nung tin vậy làm sẵn đau làm đó rồi tôi cha bây giờ đây nè, xếp ra nè tham gia rồi đấy, ấy là bên số mà đi daily này mà nè chắc xa được qua mà thì khai mai đem hết mình đi vậy, rồi mai chắc sẽ anh hay gọi là không giờ là chắc về bà rồi hành động cha bên ising đó nó cũng thắc lên mình gọi ising sẽ 노마다 리터 망아 따로 타와인 하레 닥터나 아두나네 이싱도 좀 하리 망아 따로 부리 탁방 감데 바두수 아이나 감자바 장도디 좀 타이에 바고 아두나 아이제 한dak 짜게 암자 산 망am 드레바 세kum전 탐마게 호란 찬다다고 짜니나 브랜드 ꯈꯪꯕꯤꯗꯕ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ तो ये एकदम बहुत खराब है इसको मैं फोन तो दीवार पाया ठीक है ठीक है मैम आई हस्बैंड सुको माई फोन दो याम फोन लाएबा टिप माई टिप लागना मासु चटखरेबा अदो ममासु खोइदन चावैरोमदा कोइथोखेबको अदो आई थंता ngaire आई सु चटकदबदो ममागा नोंग टिप नोंग ताबगिने मफमदो याम नालेबको इसंगना लोरेबा अदो आई हम चलगा नानथागद्रान कीनको आई चट्रे अदो आई याम चानागदबा इसै निजंगे दो मैम ताहलकेको आई खोनजे याम थीबने मैम लोकनबिनु इसै चकपसु हेजदे मैम लोकनबिनुको ꯑꯩꯅ ꯁꯤꯔꯒ ꯍꯌꯦꯡ ꯃꯪꯐꯝꯗ ꯂꯥꯛꯎꯀꯣ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯃꯗꯨꯅ ꯏꯪꯍꯟꯅꯤ
ꯊꯋꯥꯏ ꯑꯩꯒꯤ ꯑꯩꯅ ꯁꯤꯔꯒ ꯅꯪꯅ ꯆꯩꯅꯤꯡꯕ ꯀꯌꯥ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ 이마잉나 강갓기바 이마잉나 강갓기바 kalakpena jairauko hayeng aigi mangpham thakta aina shiraga 이세이인데 hꯧꯖꯤꯛꯇꯤꯀꯣ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯒꯀꯣ ꯅꯨꯡꯉꯥꯏꯇꯕ 이세이 ꯉꯥꯛꯇꯅꯤ ꯑꯩ ꯀꯣꯛꯁꯤꯗ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯁꯟꯗꯥꯁꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯔꯣ ꯑꯃ ꯂꯥꯛꯏꯌꯦ ꯍꯦꯔꯣꯁꯦ ꯂꯣꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯥꯏ ꯂꯥꯏꯗꯧꯅ ꯇꯧꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ lơi hay tari ꯈꯨꯍꯩꯗꯣ lơi vậy ꯄ꯭ꯔꯃꯥꯏꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯁꯤꯗꯩꯁꯤꯗꯀꯣ ꯉꯥ ꯍꯥꯞꯄꯒ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯆꯤꯗ ꯌꯦꯔꯨꯝ ꯑꯃ ꯌꯥꯎꯔꯦ ꯀꯥꯡꯉꯧ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯕꯥꯔꯣ ꯃꯖꯥ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯀꯥꯡꯉꯧꯗꯨꯗꯤ ꯈꯥꯃꯦꯟꯒ ꯇꯧꯔꯒ ꯉꯧꯕꯅꯦꯕ ꯑꯗꯨꯒ ꯌꯦꯔꯨꯝꯁꯤꯗꯤ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯀꯥꯡꯉꯧꯁꯨ ꯆꯥꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯗꯩꯁꯤꯒ ꯃꯆꯤꯗ ꯕꯥꯔꯣ ꯃꯖꯥꯗꯣ ꯈꯔ ꯂꯧꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯔꯁ ꯂꯥꯛꯑꯣ ꯍꯧꯔꯣ sắp thùng ra thân tôi một học và 하우에 이제 잉만이 한감 자고 털어 정말 이거나 비싸라 ra rồi 네 그냥 비례 con bà 자로 응 그냥 장이라 đây từ chọn từ 하우에 이냥 자서 까운 거 떨어져 không ạ hay phải rồi 그다음에 막 그냥 오자 그다음에 Ora ci ho fatto da. có nuôi gì 그다음에 버려 Vedi, ma nhưng sao 그거 잡고 이제 có bánh cả 이거 빠진다 이거 Ciao. 짭짤하고 이제 Quando voglio capire, có bánh thì trả lời được ạ 막 꼬이니 꼬이 버려 để có bánh thì trả lời được ạ 지금 막 오늘 탐니 fazendo 짝짝을 거의 누누하게 비디오 한번 당갈았더니 ai hàng rồi không ạ 주늘이 띠리 하이 한다가 저들 막 chào ơi 뭐야 không 이 정도로 잡혀요 이 정도로 잡혀요 mày làm quá rồi một tí dài sẽ còn 하네 그냥 바로 어디 아재 chào sáng hôm nay 짜고 생각인데 난 장도 더 당갈을 제가 먹는 거야 nhịp buồn ai chạc gì mà chi liền rẻ có đi mua tàu gì xa này thầm được đâu làm sao được cái gì tới gì 야, 뭐 거기 짝 동안 로이래. 너 거기 그냥 막 짱 부래 봐봐. 너 마나 짝 그리가 비자 거잖아. 로이네 타면 봐봐. 에이 저 짝 똑나 콜리 그리그래핑나 코나 로이 batang hari 봐봐. 너 짝나시 아두가 거기 그냥 뭐 사도 이행 그랬어. just 야야 야야야 징그러운 싹담이야 Iya. Kayak sih buat. Nasi daging na yung ano bang pangge. Kuno biya. Ay kwet ko rin yung sigo. Nang nasi di bola sila yo. Hay no alaga pa dana nang ko masembi na. Yung sigo. No pa ang dilo. không nhiều bự No pa ni. có Nasi di bola sila tumo. Hay no alaga nang di. Phải giúp cái làm cái đồ tay. mẹ con này Apa ada diingin ada? mẹ con Oh ya. này
ꯑꯩꯒꯤ ꯊꯝꯃꯣꯏꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯉꯥꯎꯅꯤꯡꯕꯩ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯩ ꯁꯨꯃꯥꯏꯅ ꯀꯨꯞꯄꯒ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯒ ꯃꯥꯜꯂꯤꯉꯣ ꯊꯕꯛꯀ ꯁꯨꯕ ꯆꯠꯀꯗꯧꯕ ꯃꯥꯜꯂꯤ Chale, bye. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ Excuse me. Bye. hẹn ông lâu nung bang halak pagi wakan ga se nungai ingang am le tum hadi wari watai sana khona na matam len ma nungai da na ko aduni myam ngasi ki kaina se aduga next blog tam thengnar se ko myam